Good morning. Ngasigi video yung minarase ma'am. Ngasigi video ngasi iray numit ko. Iray numit se number se 71 lere ko. When sin ba yaba angel number se. Atuga amana color ko. Color the sky blue gumba kay gumba sin ba yai ko. Kuna ngasigi oina haira agadi. Ato card ki message hani minarase go timing of ba so ha pedi ngase ko. Ado aina ngrang video ama repost tau givne ba ko kenogi gomti chakra sum kamaina sum thamba ya ga dage khot ka dage ha ba do ko mamangi video ne ado repost tau ne do chahi ano bola ko sine thamani ba gi sum mayam da share tau ne ko ado hangak pa ga hadi gomti chak kai phange khot ke na bazar da sum phang bane ko phang bu de bazar da gi lebi gera ko pi gera ko kesu kem kai de do keno polak ta yole ha ba ne ko ado ha pe tang dum check tau gi stop yo ma'am ado sidagi akogi keno yenga se ko ahum katang lo thu ase ko nung tigi lo thok podo maina number 1 number 2 number 3 ko ha bai se khan sira ko haidi group one group haras ne ko group 1 2 3 group khai doi se ko koi first ko first ki se an haras am ani shubaz hang dok tringa do ko first ki se ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯀꯥꯟꯅꯕ ꯍꯥꯏꯔꯁꯦꯀꯣ ꯊꯕꯛ ꯇꯧꯃꯤꯟꯅꯕꯗ ꯀꯥꯟꯅꯕ ꯑꯗꯒꯤ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯈꯣꯠꯄꯀꯣ ꯑꯍꯥꯟꯕꯒꯤ ꯀꯥꯔꯗꯁꯦ ꯌꯥꯝꯅ ꯄꯣꯖꯤꯇꯤቭ ꯑꯣꯏꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯐꯥꯔꯁ ꯀꯥꯔꯗ ꯏꯠꯁ ꯑ ꯚꯦꯔꯤ ꯄꯣꯖꯤꯇꯤቭ ꯀꯥꯔꯗ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯦꯜꯞꯀꯨꯝꯕ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯑꯩꯒꯤ ꯄꯥꯔꯠꯅꯔꯒ ꯐꯖꯅ ꯂꯩꯃꯤꯟꯅꯕꯅꯤ ꯈꯪꯗꯦ ꯕꯤꯖꯅꯦꯁ ꯃꯛꯇ ꯇꯧꯃꯤꯟꯅꯔꯦ ꯀꯥꯏꯅ ꯈꯜꯂꯁꯦ ꯃꯤ ꯑꯃꯒ ꯍꯥꯏꯗꯤ ꯀꯥꯟꯅꯕ ꯐꯪꯃꯤꯟꯅꯕꯗꯣ ꯃꯤ ꯑꯃꯒ ꯏꯃꯥꯟꯅꯕ ꯑꯃꯒ ꯏꯃꯥꯟꯅꯕꯤ ꯑꯃꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯦꯅ ꯈꯜꯂꯁꯦꯕ ꯑꯗꯣ ꯉꯁꯥꯏꯒꯤ ꯇꯧꯃꯤꯟꯅꯔꯤꯕ ꯊꯕꯛꯁꯦꯀꯣ ꯍꯥꯏꯗꯤ ꯏꯕꯥꯏꯅꯤꯃꯛꯇ ꯀꯥꯟꯅꯕ ꯑꯣꯏꯕꯗꯣ ꯍꯥꯏꯗꯤ ꯃꯤ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯀꯥꯟꯅꯕꯒꯨꯝꯕ ꯑꯣꯏꯕ ꯑꯗꯣ ꯅꯝꯕꯔ 2 ꯀꯣ ಮೆಂಟಲ್ ಪೀಸ್ ꯌꯥꯝ ꯐꯪꯒꯅꯤꯀೋ ꯍꯥꯏꯗꯤ ꯇꯦꯟಷನ್ ꯅꯥꯒꯩ ꯇꯦꯟಷꯟꯁꯦ ꯀꯩꯅꯣ ꯇꯧꯔꯤꯉꯩ ꯍꯥꯏꯗꯤ ꯁꯥꯏड ꯑꯃꯗ ꯊꯣꯛꯑꯒ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯨꯝ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯍꯥꯏꯗꯤ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯖꯒꯦ ꯀꯥꯏꯅ ꯈꯟꯕ ꯑꯣꯏꯇꯥꯔꯒꯗꯤ ꯌꯥꯝ ꯐꯩꯀꯣ ꯍꯥꯏꯗꯤ ꯑꯗꯣ ꯈꯤꯇꯪ ꯆꯠꯊꯣꯛꯄꯁꯨ ꯌꯥꯏꯀꯣ ꯍꯥꯏꯗꯤ ꯌꯨꯝ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯦꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯔꯒꯗꯤꯀꯣ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯈꯣꯠꯄ ꯍꯥꯏꯗꯤ ꯑꯦꯅꯔꯖꯤꯁꯦ ꯌꯥꯝ ꯐꯠꯇꯦ ꯍꯥꯏꯔꯒꯗꯤ ꯈꯤꯇꯪ ꯉꯥꯛꯇꯪ ꯀꯣꯏꯊꯣꯛꯀꯦꯁꯨ ꯀꯣꯏꯊꯣꯛꯄꯤꯌꯨꯀꯣ ꯈꯤꯇꯪ ꯑꯗꯨꯁꯨ ꯌꯥꯝ ꯐꯩꯀꯣ ꯃꯨꯚ ꯇꯧꯕꯁꯦ ꯑꯍꯨꯝꯁꯨꯕꯀꯣ ꯑꯍꯨꯝꯁꯨꯕꯁꯤꯅ ꯏꯠꯁ ꯑ ꯍꯥꯔꯗ ꯋꯥꯔꯛꯅꯤꯀꯣ ꯁꯤ ꯂꯥꯛꯏꯁꯦꯀꯣ ꯍꯥꯔꯗ ꯋꯥꯔꯛ ꯇꯧ ꯍꯥꯏꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯔꯤꯇꯔꯟꯁꯦ ꯑꯟꯁꯦꯇꯤꯁꯐꯥꯏ ꯑꯣꯏꯔꯦꯅꯁꯨ ꯈꯜꯂꯁꯦꯕ ꯇꯥꯔꯁꯨ ꯍꯥꯏꯗꯤ ꯃꯇꯝ ꯑꯃ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯍꯣꯠꯅꯔꯤꯗꯨꯒꯤ ꯊꯕꯛꯇꯨꯒꯤ ꯔꯤꯖꯜꯁꯦ ꯐꯖꯅ ꯂꯥꯛꯄ ꯑꯣꯏꯕ ꯑꯗꯨꯅꯦꯀꯣ ꯁꯤꯗ ꯍꯥꯏꯁꯦ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖ ꯇꯥꯏꯃꯤꯡꯁꯤꯅ ꯑꯌꯨꯛꯀꯤ ꯄꯨꯡ 5ꯒ ꯃꯤꯅꯤꯠ 59ꯗꯩꯅ 8ꯒ ꯃꯤꯅꯤꯠ 53 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯩ 13ꯒ ꯃꯤꯅꯤꯠ 63ꯗꯒꯤꯅ 12ꯒ ꯃꯤꯅꯤꯠ 53 ꯐꯥꯎ ꯂꯩꯔꯦ ꯑꯗꯨꯒ 3ꯒ ꯃꯤꯅꯤꯠ 35ꯗꯒꯤꯅ 4ꯒ ꯃꯤꯅꯤꯠ 35 ꯐꯥꯎ ꯂꯩꯔꯦ ꯑꯗꯩ ꯅꯨꯡꯗꯥꯡꯒꯤꯅ 3ꯒ ꯃꯤꯅꯤꯠ 55ꯗꯒꯤꯅ 8ꯒ ꯃꯤꯅꯤꯠ 53 ꯐꯥꯎ ꯂꯩꯔꯦꯀꯣ ꯑꯗꯒꯤ 13ꯒ ꯃꯤꯅꯤꯠ 38ꯗꯩꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ 4ꯒ ꯃꯤꯅꯤꯠ 53 ꯐꯥꯎ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯐꯕ ꯇꯥꯏꯃꯤꯡ ꯑꯗꯣ ꯈꯤꯇꯪ ꯀꯣꯜꯁꯀꯨꯝꯕ ꯂꯥꯛꯄꯗ ꯈꯤꯇꯪ ꯑꯦꯇꯦꯟ ꯇꯧꯕ ꯉꯝꯗꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯊꯕꯛꯁꯦ ꯈꯤꯇꯪ ꯑꯩ ꯐꯔꯛ ꯇꯥꯗꯅ ꯍꯥꯏꯗꯤ ꯑꯩ ꯄꯔꯁꯅꯦꯜ ꯀꯩꯀꯥ ꯈꯔꯁꯨ ꯂꯩꯕꯅꯤꯅꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯃꯦꯁꯦꯖꯀꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯝ ꯈꯤꯇꯪ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯝꯃꯣꯀꯣ ꯃꯦꯁꯦꯖꯁꯨ ꯍꯟꯕꯗꯤ ꯉꯝꯗꯦ ꯇꯥꯔꯁꯨ ꯍꯥꯏꯗꯤ ꯇ꯭ꯔꯥꯏꯗꯤ ꯇꯧꯔꯛꯀꯦ ꯂꯣꯏꯅ ꯍꯟꯕ ꯉꯝꯅꯕ ꯑꯗꯣ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯈꯣꯠꯇꯦ ꯍꯥꯏꯕꯒꯤ ꯀꯩꯝꯇ ꯃꯌꯥꯝ ꯋꯥꯔꯧꯕꯤꯒꯅꯨ ꯀꯣ ꯑꯗꯣ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯥꯔꯠꯀꯤ ꯃꯦꯁꯦꯖꯁꯦ ꯊꯦꯡꯛ ꯌꯨ